Manipuri Schedule Caste Schedule Tribe amadi Women Entrepreneur gi National Hub ama semgatnaba lupa crore samanga gi ayaba Ministry of MSME na pikre. Minister Mariri safal tawraba yana leire ISTV na wafam asigi matangda chapchaba wafam AICC na phongdorakle hairi. Amadi Nat ki sanabi amasung harau tayambaga loinena sajibu nongma panba chairau bugi thauram pangthokre. Kurumjari ISTV gi Manipuri pau miyang tabiriba pumnamakpu taram noksari housing mapung oiba pau ngarang dagi hauna City Convention Center da chatharakhiba niminini gi oiba North East Asian Business Summit ngasi Manipur gi Governor B Shanmuganathan na chief guest oiduna loisinkhre loisinbagi thauramadu B Shanmuganathan na awang nongpok lamdam singasi tongan belam singda yamna haithoi singthoiba amadi yamna potential leiba lamdam amani haina singthakhi Lamdam asida leiriba mipum singna maramdam muyamna khanjabana lamdam asida mapal lamgi industrialist natraga entrepreneur kaya na mityang sangbiduna awang nongpokpu sanagi lamdam ama oinana bohotnabada mateng pangbiyu haikhi. We have to provide opportunities. No doubt. They are suffering because of unemployment problem. There is no employment opportunity. They have studied ITI, they have studied Polytechnic, they have studied engineering colleges, nurses training, midwife, BSc nursing. But we have to provide employment. I think the business summit, the people from this, the entire summit, they will think about the need of the area. Not only employment, connectivity. From Imphal, a day should come. We should get into the train, Imphal to New Delhi Express. Imphal to Bombay Express. All cannot go by, travel by air. In India, the condition is like this. Ngasin loisinbagi thauramadu saruk yakhiba Micro Small and Medium Enterprises ki Union Minister Kalaras Mishra na mahaki presidential address ta Make in India gi makhada wangnongpo ki state singi damakta paikhalakpa flagship scheme singi manungda Scheme of Funds for Regeneration of Traditional Industry scheme gi makhada Ministry asina Imphal da Khadi and Village Industry Cluster samgatnabagi ayaba supire haina laukthokhi Anoba enterprises kaya state asida paikhatnanabagi damakta DIPP na ministry ga sungsinnaduna chahi ahum gi tax holiday amadi thadagadawriba senpham singi tax kokthokpa amadi nupi entrepreneur singi damak lupa crore taragi ko panthamnanaba thabak paikhatle haina Union Minister Kalaras Mishra na makhatakhi Aspire was launched to set up a network technology center and incubation center and PMEGP for establishment of micro enterprises. Out of a total of 80 LVIs to be set up by March 2017, 22 LVIs and 2 TVIs have been approved. Ministry has approved the LVI in each 9 districts of Manipur. Under the PMEGP scheme, more than 5,000 projects were set up in northeastern regions with employment of more than 20,000 during 2015-16. उन्होंने कहने के बाद कहा कि हम अपने सरकार में एक अलग से मंत्रालय स्थापित करेंगे और उस मंत्रालय का नाम है स्किल डेवलपमेंट मिनिस्ट्री और स्किल डेवलपमेंट मिनिस्ट्री का परिणाम ये हुआ है कि अभी हम लोग घूम रहे थे चीफ मिनिस्टर भी साहब थे हमारे गवर्नर साहब भी थे तो स्किल डेवलपमेंट संबंधित पूरा स्टॉल कहीं लगे थे एक से पूछा तुम क्या कर रहे हो अर्थात स्किल डेवलपमेंट के कार्यक्रम लगातार चल रहे हैं और जब से प्रधानमंत्री जी ने घोषणा की है तब से स्किल डेवलपमेंट संबंधित जगह इंस्टीट्यूशन खोले जा रहे हैं भले ही लोग पढ़ के आ रहे होंगे लेकिन उनकी ट्रेनिंग हो रही है
Chief Host oina saruk yakiba Manipur gi Chief Minister Okram Ibobina lamdam asida insurgency gi problem sing lairiba asi thabak phangdabadagi ayamba haurakpham oi maram asina lairik hairaba thabak phangdana lairiba naha singbu matau karamna thabak phanghangadagi amadi lamdam asibu chawkhat hangadagi haibagi matangda center gi mityeng changbiba matamoire haiki Manipur asi Southeast Asia amadi Southwest Asia gi maru oiba lambi ama oibata natana lamdam asi mapal lamdagi lainingba kaya phauduna chatliba lamdam ama suni haiki Maybe due to bottleneck of the communication system and also maybe less natural resources, any entrepreneur, they does not like to set up their industry. And sometimes I jokingly said that those entrepreneurs, those industrialists, please do not think only your profit. Please come, please think how to give our brothers and sisters employment opportunities. Please think sometimes. There is a subsidy of 30% subsidy was given by the government of India. I requested, still I would like to appeal to request to the Honorable Prime Minister, if necessary to the Finance Minister also. Please do not withdraw that subsidy. Otherwise, any entrepreneurs or any industrialists, they will not like. Ngasigi thawramaduda Commerce Industry Minister Govindas Konthokjamsu guest stop honor oina saruk yakibaga loinena Niminini supna chatharakiba Northeast Asian Business Summit asida Indian Chamber of Service Industry gi Director General Dr. Gulshan Sharma su saruk yakhi Haukiba tha kharagi mamangdagi Manipur da sarkar pairiba Congress government ki manungda Minister Sindok Sinjin gi irang asingasi nongmanini gi manungda laikhai taraba yana leire Yamdrabada Minister Maridi Sindoklaba yana leire haina yamna thajaba yaba mafamdagi phangba pauna hairi ISTV News na phangba paugi matung inna sindoklaba yariba Minister Singasi Manipur government ki manungda achauba thaudang lauriba miyamna thoidok hendongna sakhangnaraba Minister Singni Nauna hapsilakpa yaba Minister Singi manungda hana amukta Minister oiraktriba MLA yauraba yai haibagi thajaba leiri AICC ki President Sonia Gandhi na Manipur ki Chief Minister Deputy Chief Minister amadi MPCC ki President ti sindokadauriba Minister Singh adu kana kanano aduga hapsin gadauriba miyoi sing aduna kana kanano haibagi matangda su mayek sengna thamkhre haina thajaba yaba pawgi likhuna sina phongdokli Marak sida Chief Minister o ibo bidinga si Imphal da thoklaktuna City Convention Center da pangthokliba Northeast Asian Business Summit ki loisinba thoram da saruk yakhre Deputy Chief Minister Gai Khangam hayeng Imphal da thoraklagani hairi masigi matungda chap chaba wafam kharadi soidana thoraklagani haina pawasina makhatari Lining amadi nat ki satnabiga loinana mitai phurup ki sajibu nongma panba chairauba anoba sahi hobagi thauram ngasi harau tayamna Manipur gi yumthong khudingda pangthokre Lining thau ima laimarel CW amadi ima imoinugi mafamda sahi gi anau ate katlaba matungda mathe lukoi semduna thongal wangmada thadoktuna phattaba sing sanglaktanaba thauniba nungthilda chairau sing kaba amadi numidangi matamda thabal songbana kumai asigi mapung oiba saktamni Nungthilgi matamda mahausadagi satnarakpagum naha ahal khaktana manak nakpa sing kana khi miyamna chairau sing kaba hairaga khangnaba thauram amagum pangthokna khi sahi asigi oina nong singi phibam phabana miyoi lak kayana chairau sing kana khi miyamna khwaidagi chauna saruk yaduna thangmai ban chairau sing kana khi maikai kayadagi lakpa miyoi lak kayana chairau sing kabada saruk yakhi singkhong amadi singthakta dukan kaya hangduna angang singna apamba potlam kaya laina khi Sahi kharagi mamangda thangmai ban chairau sing mathakta hangba Manipur Children Park ta pothanabaga loinana angang singna thawai tana sanakhi Singthak asida leiba athauba singi ningsing khubam da sumiyam na pothanakhi mamang sahi singa yengnabada handak sahina miyoi kaya hena saruk yaba thengnakhi Amaromda sajibu noma panba chairau bagi numit asida bisum singa da su miyoi lising kaya na chairau sing kanakhi
Numit asida nomaijing singkhongda leiba singphai singda miyamna chairau sing kanabaga loinana mafam aduda leiba ibudaugi sanglenda yaiphathongni ni khi saruk yakhiba singna harau tayamna chairau sing kaba aduda saruk yakhi Uttara Sanglen Sana Konungna Sinduna Sahi Hauba Chairauba Amadi Zaithabagi Thauram Uttara Sanglen da Pangthokre Thauram aduda Ningthau Leisemba Sana Zauba Sana Konungi Angam Mathau Kaya su saruk yakhi Leisemba Sana Zaubana Purup ki Nat Amadi Saktam Mangkhrabadi Purup adu Mangnabagi Asoba Maramni Maramasina Lamdam asida leiriba Purup khudingmakna masagi Nat ki Satnabi Yokhatnabagi Hotnabagi Tangai Phadaba leire Zaithabagi Thauram asi Ningthau Kiyambagi Matamdagi Paraga Chamanga kunthra humdoirak sure handaki chaithabana nungaidagi wahengbam chawbana chaithaba oiri mahakna sahi amagi lamdam sida awa ana puduna miyambu awa ana kayadagi ngakthoi haiba thajaba lei hairi ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯥꯡꯊꯣꯛꯏꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯇꯧꯔꯝꯕ ꯆꯠꯅꯕꯤ ꯑꯗꯨ ꯉꯥꯛꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯅꯕꯗ ꯍꯥꯏꯔꯤꯕ ꯆꯩꯊꯥꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯂꯥꯛꯀꯗꯕ ꯑꯋꯥ ꯑꯅꯥ ꯐꯠꯇꯕ ꯑꯗꯨꯒ ꯄꯨꯝꯅꯃꯛꯁꯦ ꯃꯍꯥꯛꯅ ꯂꯣꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯄꯨꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯂꯩꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯄꯥꯡꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝꯅꯤ Manipur ki sahi hauba sajubi chairaubana lamdam sigi purup singna mamangda laikhiba penadaba kaya kauthoknaduna chawkhatpa lamdam ama purakpa oirasanu haina ningthau leisemba sana jaubana Manipur miyamda paujel piri haubugi thormasana lakpasida ai maikaidagisu mayam punamakki mafamda laifa paujel pijari sigumba sahi anauba sina lakpasida hana leiramba awaba nungaitaba adigi ekoi masen marakta wakhal faunadaba penadaba saunagiba mayam punamado loina mangraga anauba sahi asidagidi ekoi mayam punnana nungsinadana adigi ekoi masen amaga tathok tasin taunadana adi wakhal faunadaba mayam ama faudoknadana apunba ekoi ireiba asigi apunba ekoi ireiba asigi saukhatpa nungaiba ekoi mayam punna hinginabada ekoi mien thamba aduga yamna tangdu leitana thoiba nungaitaba awa anagi thogdok mayamse thohandana yam ingna singna panma ngamba adugumba ekoi ireiba ama oirasanu Masalai mena sahi khudingi sajibu nongma panba nimitta pangthoktuna lakpa kuntaruk suba puknapham ima haiba thauram ngasi su Bhagat Chandra Open Air Theatre da pangthokre hawdopagi thauramda organizing committee gi convener Monica Hizamna haikibada puknapham ima haina mingthonba isai jagoi da yumpham oiba thauramasi kanglup kayaga punna pangthokminabani lamdam asida khutkanbana mapu saduna yelhomi singi chakthong matli haiki thauramga mari leinana isai nongmai gi thauramsu pangthokhi Olaba sana lepa asigi maran khutkan ban mapu saduna yelho misingi sakthung matli khuntak lan sibagi ingitna kangtre langna tuna mipai thapai nariba asira khunai asina tongzariba wahang kayani adubu paukhumdi lechin nong phaigum arepa leitana saklon hongduna nathaiduna leibana khunai asigi tunglam satki maraiba mami sanglati bibam Mamang sahigi October kunmathoida Lilong Lamkhai Masjid Rotagi Atwa Rahman bu All Assembly Rota duty tawduna leramba Commando Marina masada yauba paisa lauraga Mantri Pukhrigi mafam amada phuruga hundoklambada chenabasingi mathakta wayel chathaduna thabak laukhatabagi mayokta Popular Front of India Manipur State na April 10 gi ahing nongyaidagi mathang numitki numidang wairam pung 3 phawba Thobal District ta General Strike kaukre Strike asigi manungda mai ising ana ayek lining laisonga mari leinabasingdi komthokani hairi hauzik paugi marak thatna break ama Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasimak unabiu Dr Madhubala Laser Beauty Clinic MZ Avenue Imphal Unique Education, admission open. 3 months SA1 foundation course for CBSE class 9 and 10. 5 months foundation course for CBSE class 11 and 12 science. Vacation course for Navodaya, Scenic and outsiders CBSE school students. 3 months advanced course for CBSE class 11 science. Girls hostel at the same block.
Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiyu Irudio Coaching Institute की क्लास 9 अमसुंग 10 की CBSE SA1 अमसुंग क्लास 12 साइंस CBSE की कोचिंग क्लासेस लागिबे अप्रैल की तांग 13 दगी होजगदोरे यावबियु इरुdio की एक्साइटिंग एंड इनोवेटिव क्लासेस एडमिशन की दमक लेंसिन बिरउ इरुdio कोचिंग इंस्टीट्यूट के सांपा थोचोम लेकाय कांगबम लेरक मचिन बिहाइंड बेगो होटल Mount Days Coaching Center Chingmerong for class 7 to 10 Bosem. Admission open for subject Maths, Science, Social Science and English. Counseling and interactions with different selected well-known leaders on every Saturday after the coaching test. Special features 20% fees discount for students securing 80% and above in the previous exam. Fee structure Rs 8,000. Please contact 96123638858. Delta Tutorials for CBSE, Kwakatel Airport Road, opposite Oil Pump. Admission open foundation course class 9, 10 and 12 science starting from 1st April. Vacation course for Nabodaya and others for class 11 science from 4th April to 16. Time 10 am to 7 pm. For details, please visit Delta Tutorials, Kwakatel Airport Road, opposite Oil Pump. Classic Hospitality Training Institute na offer tawzari 3 special job-oriented courses, 6 months course in front office operations, food and beverage service, housekeeping operations, level 1 diploma in hospitality operation, 2 diploma in food preparation and culinary art. Free counseling session from Monday to Saturday 10 am to 5 pm. Hena kupamarol gidama contact you Classic Hospitality Training Institute, Babina Diagnostic Building, 3rd floor, Rims Road, Imphal West. Ministry of Donor की मखादा लेरिबा North Eastern Council ना हौखिबे सही लिसिंग अनि तरा मंगा तरा तरुक फावबगी मनुंगदा मणिपुरदा तोंगान तोंगानबा प्रोजेक्ट सिंग पाइखतननबा लुपा करोड़ सनी निफु मंगा काइथोकपगी मनुंगदा लुपा करोड़ साम हेना प्रोजेक्ट सिंग असिगिदमक रिलीज तौख्रे हाइना North Eastern Council की सेक्रेटरी रामुइबाना फोंदोख्रे ngasi ISTV News ga khanana unaba amada mahakna makhatana North Eastern Council gi makhada chingi district ahum Tamenglong Ukhrul amadi Senapati da horticulture ga mari lenaba project sing paikhatnana ba lupa crore 12 sanction tawkhre hairi hairibe sanpham asi district ahum asida stevia pambi sing thaba amadi green house sing sanana bagi damaktani hairi masigi mathakta Tamenglong gi none Sandel Ukhrul da nupa macha amasung nupi macha singi school hostel sing sanana bagi senpham su NEC na sanction tawkhre masigi mathakta Churachandpur gi Khoga Turel amasung Sekmai Turel gi Longnambal sing soil erosion thoktanaba thabak paikhatnana bagi damakta su senpham sing sanction tawkhre haina Ramuibana makhatana ISTV News da phongdorakhi third installment su ready ni ekhoi hujiki using ai bani aduga ekhoi Churachandpur da Lamka Crown Gallery Shari Ado Ukhrulda Mission Crown Gallery Shari Adoga Ekhoi Pishunuburda 11 crore ki Wajiki Poultry Farm sanction taure Peshasu first installment pi khare Adoga Pishnubur district da ekhoi na Mura Buffalo Sangom yam thok bashi Shishu sanction taure Neuro disorder amadi neuroscience ki oiba lemna layeng bagi camp mangarang Sky Hospital and Research Center da pangthokre Kolkata da laiba MRI Hospital amadi Sky Hospital anina punna sinduna pangthokpa game asiga mari lenana Sky Hospital gi director Samuel na paumi sing da phongdokhibada MRI Hospital asi maming leraba hospital amani neuro ga mari lenana patient sing da khudong jaba kaya phangali haiki MRI Hospital के न्यूरोसर्जरी डिपार्टमेंट की हेड डॉक्टर शिशिर दास ना हॉस्पिटल असिदा न्यूरो डिसऑर्डर अमदी न्यूरोसाइंस की अफब मखल की खुलाइन लायंगली अमदी सेल यामना संहंदना खुदोंग साब फंगहली हाबदु केम तौदुना मियामदा खंगहनबनी हाइखी Central Reserve Police Force CRPM na laibak asida mathau tawrakpa chahi 63 pharakpa amasung lanpham kayada laikhidraba amadi sohalaba singbu ikai khumnabagi thauram balade hayeng India pumada lairiba CRPF ke tongan tongan ba battalion singda pangthoknaga dawri
Maru oina 1965 ki April mapanda yumlonaba Pakistan dagi niyom kaina sangsinnaba honarakhiba Pakistan Police Brigade ki lanmi lising ahum chamanga bu tara suba Cobra Battalion CRPF na thingduna CRPF personnel chani na thengnakiba lanphamda thawai kat khraba lanmi singbu ikai khumnaba utpaga loinana haujik phawbada CRPF na gallantry medal lising ama chamanga kuntaruk lauduna mingsat purakli CRPF na haukiba sahida laukiba thaudang singbu ikai khumnaduna Asok Chakra ama Jang Cross ama Kriti Chakra ama Padma Shri medal ama yauna piduna ikai khumnaba utkadauri Gari huran bani haiba mioi ani miyamna phubada laikidre amana aruba phibamda laikanari ngasi thogdok asi ngarang numidang wairam mayang Imphal Police Station gi manung sanba mayang Imphal Yangbi Garden maya da thokhibani Laikhidraba mioi ani adudi Muhammad Saddam sahi taramapal apokpa Muhammad Basiruddin amadi Muhammad Farooq sahi kun apokpa laikhidraba Mahmud Badaruddin makhoi animak Lilong Turel ahanbi kalai khongdagini Soklaba mioi aduna Muhammad Jabir sahi taramapal apokpa Abdul Hakib Lilong awang laikai dagini ISTV na police tagi phangba pawgi matung ina mayang Imphal Yangbi Garden mayada khamduna thamba Honda Activa ama makhoi ahum na hura laga thauraga chatkhi hairi Lobukta thabak soduna lairiba Honda Activa adugi mapuna ubadagi gari huran khre haina miyam tananaba laubadagi miyamna tanaraga makhoi ahum phuki hairi thogdok adugi pau phangbadagi mafam aduda soktuna lairamba mioi ahum adu police na rimsta pukhatuna laikanaraba matungda mioi ani laikhide amana aruba phibamda laikanari thogdok asigi matangda police na case sama lakhatuna thijinba hokre Pampharai misigi matangda yaningdaba phongdoktuna ngasisu tongan ba community singi nupi singna saruk yaduna mantri pukhrida laiba maidingu nongpok lairi khomba community hall da wakat mifam pangthokre wakat mifam aduda saruk yakhibi nupi amana phongdorakpada mihat asi nupi khunai bu hanthana yengbagi thawongni maram aduna mara lairaba mioi sing ain gi oiba akanba sairak pibinaba wakat mifam asi pangthokpani haiki mangonda yamna dandi piba pame adu magi mama mapabu su kay thadok taba mokoy gusto dan di pinaba okay na yamna kumen loy na makumen okay gi Manipuri gi loy na okay na yamna kan dem taw Khundrak Pam Kendra gi manungda laiba laraba imung sama yang khaida kendra sigi MLA su oiriba speaker TS Lokesorna Zingaban ani khusinakre TS Nabakumar Memorial Trust amasung speaker na sinduna sagol mangda pangthokiba achamba thoram amada zinga singadu khusinakibani Malem gi tongan ba mafam singda khundariba thadau phurup ki unity puraknaba pandamda Sadar Hills ki ngangun khulda chathariba ahanba thadau cultural festival hun ngarang nini sanba nimitta nat ki jagoi amadi yelangai gi masana sing utkhre ngarang gi thoramda Mizo National Front ki Vice President Talangming Thanga R Lalsom Thanga General Secretary E David thadau NP General Headquarters ki President YT Zem Susaruk Yakhi Red Cell Division gi GOC Major General SS Misra Yankaitare Suba Mountain Division gi GOC Jitender na singba Army ki makok thongba officer kaya su saruk yakhi Thauramadu da wangang laduna MNF ki Vice President Talangming Thengana Mizo National Front ki ihauda thadau singna chauba thaudang lauki Culture amasung tradition gi lainariba mari Mizo singna kaukthok loi aikhoi isil inauni I amatani haiki tongan ba thadau gi nat ki jagoi isai amadi yelangai gi masana singsu utkhi RK Enterprises na puthokpa kanglai laija porompata laiba enterprises asi office ta launch tawkhre Anauba matamga chunaba technology sizinaduna puthokliba ising asi Manipur gi mafam sinba thungna phangana ba honagani hairi Kenbek industry sahitara manga mapung pharakpa amadi sajibu nongma panba chairaubaga mari lenana Dulalend laiba children home gi angang singda chana thakna ba polam sing khudol tamkhre Industry asigi mapu Kenedina industry asina miyam gi damak thabak tawrakpa sahitara manga surakpaga loinana anauba sahi lakpagi yaipa paujel ga loinana home gi angang singda angamba mateng pangbani haiki Salai apunba nupi lamjing lupna ngasi sajibu nongma panba chairaubaga iroinana lamdam adugi tongan ba lamda mithoi mihelaba singi pukning thogatpagi thoram ama singjamaida laiba lup asigi sanglenda pangthokre
taekwondo culture drama na singbada mana phanglak mioi singda khudol potpiduna ikai khumnaba utki Kanglai Indigenous Martial Arts and Cultural Society na sahi khudingi leptana pangthorakpa mangarak suba Kemax Festival thangta April kulhumdoi degi kunmanga phawba pangthoklagani hairi Festival asina khongjom lal da leba kidamak thawai katkraba thawba ipai pusingmu ningsingduna ikai khumnaba utpa thangta amadi nat kilamda thoidok hendokna thokpangliba sintak loi singda ikai khumnaba utuna piba mana sing huyen lanjang sathauba mana pauna ningsing sintak mana Singu Maisau Apoina Ningsing Mana Khongjom Lal Ningsing Sintak Mapan Pigani Hairi Kanglai Living Arts Usiwana Mamang Thagi Tara Nipaldagi Kulumdoi Phawba Chatharakiba Ahum Suba Narrative Art Festival amasung Kanglai Theatre Marathon gi Sangdamnabada Athoi Ahen Tarabasingda Mana Mathum Yanthokre Singjamai Singa Makhada Laiba Laimayon Art Center da Pangthokhiba Thoromaduda Theatre Center Manipuri President Nabawarepa Kanglai Living Art ki Chief Advisor R.K. Rajendro Rupmahal Theatre ki Director L. Rajmohan Madike Di Sharma Susaruk Yakhi Tongan ba Theatre Group Tara Nithoina Saruk Yaduna Pangthokhiba Festival aduda Tongan ba category da makok mathang taraba singda mana mathum sing yanthokhi Kanglai Inat Yokhat Palup Nambolna Kangla Laifam Lendagi Maira Maiseng Sukhatuna Mitai Purup ki Sajibu Nongma Panbaga Mari Lainana Zahi Hobagi Nungayai Phaba Ohenabagi Damak Apunbagi Saktam Ngak Senabagi Damak Ngarang Numidang Kangla Dagi Nambol Phaba Mairagi Rally Zatkre Lisingama Samapan Humpudrani Thoidagi Hona Kainogi Lining Thaulam Ahingbadagi Maybe Mayba Singlaga Lamdam Asida Mitai Haiba Purup Asigi Masagi Lining Inat Mapung Pana Lejaramba Adu Nauhona na Pari Purigi Kongul Liba Thauramasi Zathaduna Lakpani Hena Pakthok Sok Thorakpadagi Senglaba Kangla Dagi Thauramasi Makha Zatharakibani Hairi Hiangthang Lairembi Development Seba Committee na Sinduna Sri Basanti Devi Puja Asidagi Hiangthang Lairembi Temple da Haukre Tha sigi taramari phawba tongan ba thoram kaya pangthokadoriba asigi mangoinana Seba Committee asina Hiangthang Lairembi Calendar lisingani taret ngasi phongkhre Calendar asi April dagi hauraga mathang sahi gi March phawbagi calendar ni Committee gi President Ais Manglembana Lairembi asigi chawkhat thaurangi dama calendar asi handak sahi tharaga anirak subo aina puthokpani hena chawkhat pa tangdu laita balamdam ama purakpa oirasanu haikhi Mai be mu sahi gi oina ngamjaba phongjaba sing ngamjaba michet urong khinjana leba asibu santi gi di thak ta porna leba irang thoktanaba nungai phaba leba pornaba loina ima gi chakhat thorang se porna bugi demukta haina ima gi taraptagi aikhoina committee aikhoina foramjari Hauzik sanabagi paw amok pizari Thangmaiban Athletic Union gi bijeng makhada Thau Sports Academy na sinduna tha sigi tang kundagi mathang tha me gi tang manga phawba union asigi sanabungda numit 15 ni oiba goalkeeping training program ama pangthoklagani program asida saruk yaningba football goalkeeper singna akupama role amadi mari lenaba sing academy asidagi khanglaba yagani Indian Association of Kickboxing Organization gi meeting makhada chahi asigi me 18 dagi kunithoi phawba Maharashtra gi SRPF ground Jogesori Link Road Gorigaon East Mumbai da pangthokadoriba National Martial Arts Council camp ta saruk yananaba Kickboxing Association of Manipur gi sanaroi sing khanbagi trial selection tha sigi tang tara nithoi gi ayuk pung nipal tabada Nagamapal Laimayum Mandop ta pangthoklagani Hauzik makha taba sanabagi paw boyai ningthaujamdagi phangbigani Thagatsari ngasigi sanabagi pauda volleyball selgi mana piduna Manipur da ahan boina state level gi thakta mamangi sahidagi All Manipur Volleyball Association sinduna pangthokpa hokhiba sahi asigi ani suba state level cash prize junior boys volleyball tournament hayengdagi Imphal gi mapal kangjibungda pangthoknaba sem saba loisilagle pangthokadoriba tournament asiga mari leinana network asina association asigi mirsinga akhanana unakhre Tharamsida Association asigi President K.C. Sharma, Secretary N.G. Ingocha, Vice President I. Sam Kishore, Executive Member Singamadi, Tournament Committee ki Official Singsu Saruk Yaki, Secretary N.G. Ingocha na
ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯇꯣꯔꯅꯥꯃꯦꯟꯠꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯁꯒꯣꯜ ꯀꯥꯡꯖꯩ ꯑꯃꯗꯤ ꯐꯨꯠꯕꯣꯜ ꯃꯁꯥꯟꯅꯁꯤꯡꯒꯤ ꯇꯣꯔꯅꯥꯃꯦꯟꯠ ꯀꯌꯥ ꯄꯥꯡꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯅ ꯑꯊꯤꯡꯕ ꯂꯩꯕꯗꯒꯤ ꯆꯍꯤ ꯈꯔ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡꯗ ꯃꯃꯥꯡꯒꯤ ꯆꯍꯤꯗꯒꯤ ꯁꯦꯜꯒꯤ ꯃꯅꯥ ꯄꯤꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤ ꯃꯅꯤꯄꯨꯔꯗ ꯚꯣꯂꯤꯕꯣꯜ ꯃꯁꯥꯟꯅ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯅꯕ ꯑꯃꯗꯤ ꯑꯐꯕ ꯚꯣꯂꯤꯕꯣꯜ ꯁꯥꯟꯅꯔꯣꯏꯁꯤꯡ ꯄꯨꯊꯣꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ ꯃꯄꯥꯟ ꯀꯥꯡꯕꯨꯁꯤꯗ ꯚꯣꯂꯤꯕꯣꯜꯁꯦ ꯍꯥꯟꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯤꯗ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯂꯣꯏ ꯇꯧꯔꯝꯕ ꯑꯗꯒꯤ ꯁꯤ ꯃꯄꯥꯟ ꯀꯥꯡꯕꯨꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯁꯤ ꯐꯨꯠꯕꯣꯜ ꯀꯔꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯄꯣꯂꯣ ꯇꯧꯕꯗꯒꯤ ꯊꯤꯡꯉꯤꯕ ꯃꯣꯏ ꯀꯃꯤꯇꯤ ꯇꯧꯔ ꯊꯤꯡꯉꯤꯕꯗꯒꯤ ꯁꯤꯗ ꯀꯅꯥꯝꯇ चंहदब स्टेट लेवल टूर्नामेंट अतोप अतोप मफम भेन्यू से होंग तौर अयाम कुमलपाक तब चही खुद तौर स्टेट लेवल की पांडम डेवलपमेंट खर वाले माले खनरग गेस्ट प्राइज ममांग चही होदोपने हंकी तौदे अनीसुब हयेंगी अनीसुब स्टेट लेवल जूनियर बॉयज वॉलीबॉल गेस्ट प्राइज मैमना कॉन्ट्रीब्यूशन तौरगदी मैमना पानब कौन मैमना सेशन की तरफ प्रजा मैम सानबी पाजब खुद वॉलीबॉल मुनिसिपल खुद लापीनब अपील तौजरी हयेंगी हौदरबी पुंग निपानी हौरनी पुंग निपान मैच अनी इवनिंग पुंग अनीदना मोडरेशन सरुक याखिबा वाइस प्रेसिडेंट आई साम किशोरना एसोसिएशन की फल लेजदबना मेंबर्स सिंगना वॉलीबॉल मसानबु नुक्सिजबा मियोइसिंगदगी कंट्रीब्यूशन टूर्नामेंट असी पांगथोकपा ngambani टूर्नामेंट असी पांगथोकनबा होनबदा सेल की मटेंग पांगलकपसिंग अमदी अचौबा थौदांग लौरिबा टूर्नामेंट कमिटी की कन्वेनर नाहाकपम इंगोबुसु थागतपा फोंगदोल अदुना मणिपुर सरकार की माइकैदगी सेल की मटेंग यावदना पांगथोकलिबा टूर्नामेंट असी वॉलीबॉल मसानबु पामजबसिंगना टूर्नामेंट असी मखाताना माइ पांगनबा होनबदा अचौबा मटेंग पांगबियु हाइखि केस प्राइस की मतांगदा कोना एसोसिएशन सी फल लेजदबनिना फंजी कमाई तबदगी हाइबदा हानबा होबसिना कोई एसोसिएशन की मी खरना डोनेट तौगिरपा अदुगी नाइट मेंबर होइबा श्री नाकम इमोसिना माना अचौबा कंट्रीब्यूशन मैम से माना डोनेशन से खोंबीदना हौगिबदसु लाख अनिगा मखाय माना खोंबी हंदकसु लाख अनी मुक्सी माना खोंबगा कोई वॉलीबॉल की एजुकेटेड मेंबर सिंह अंगम हापगा हौजिसी लाख अनी मुक्सी खोंजरगा मधुकी महाकी कंट्रीब्यूशन सी तौबसिना कोइना मसी पांगथोकजबा ngамजब मणिपुर वॉलीबॉल एसोसिएशन की तरफ तगी मान तौबीरिबा कंट्रीब्यूशन से मसी मतुंगसु तौबीनाबा हाइदना मागे पंदा मागे वॉलीबॉल एसोसिएशन ना अन्नाना थागतपा फोंदोकजरी तुंगसु हाइदना मागी कंट्रीब्यूशन से तौबीनाबा कोइना अन्नाना मागे कंट्रीब्यूशन जरी पांगथोकदोरिबा टूर्नामेंट असिदा टीम तराना ग्रुप अनि थोना खाइदोक्तुना अथोय अहेन तानगनी विनर ओइरबा टीमदा लुपा लिसिंग कुंथ्रा रनर्स अप तारबा टीमदा लुपा लिसिंग कुन अमदी अहुम सुबा पोजीशन तारबा टीमदा लुपा लिसिंग तरा पिदुना पांगथोकदोरिबा अनि सुबा स्टेट लेवल कैश प्राइज जूनियर बॉयज वॉलीबॉल टूर्नामेंट हौदोबगी थौरमना हयेंग नुंथिल पुंग अनि ताबदा उरिपोक केंद्र की एमएलए एल नंदकुमार इम्फाल ईस्ट जिला परिषद अध्यक्ष पी बिमोला अमदी ऑल मणिपुर स्पोर्ट्स एसोसिएशन की सेक्रेटरी आर के सनायामना थौरम पुसिंग ओइगनी हयेंग अयु पुंग निपाल ताबदा अहानबा मैच ओइना थौबाल डिस्ट्रिक्ट की पीबीएम वांगजिंग अमदी इम्फाल वेस्ट की वाईबीए ngairangbanगा सानगनी हॉकी तरुक सुबा सीनियर मेंस नेशनल हॉकी चैंपियनशिप की ngasi सानखिबा मैचता वेस्ट बंगाल की बंगाल हॉकी एसोसिएशन मणिपुर हॉकी बु माइथिबा पीखरे हॉकी इंडिया सिंधुना उत्तर प्रदेश की सफाईदा ngasi पांगथोकपा हौखिबा तरुक सुबा सीनियर मेंस नेशनल हॉकी चैंपियनशिप की ngasi अहोबो निमित की सानखिबा मणिपुर की अहानबा मैचता बंगाल हॉकी एसोसिएशन मणिपुर हॉकी बु गोल तरा अनीदा माइथिबा पीखिबनी मणिपुर की मथंगी मैच हयेंग नुंथिल पुंग अहुम ताबदा हॉकी उत्तराखंड गा सानगनी थागतजरिबो याय हौजे ngasi ओइबा अइंग असागी पाव अमुक फंगबिगनी ICAR लम्फेल पार्टी फंगबा पाउदा ngasi ख्वाइदगी साखिबा डिग्री सेल्सियस 19.3 ख्वाइदगी इंगबा डिग्री सेल्सियस 10
ꯅꯨꯡꯁꯤꯠꯇ ꯌꯥꯎꯕ ꯏꯁꯤꯡ ꯃꯅꯤꯜꯒꯤ ꯆꯥꯡ ꯑꯌꯨꯛꯇ ꯆꯥꯗ 35, ꯅꯨꯡꯊꯤꯜꯗ ꯆꯥꯗ 60 ꯑꯣꯏꯈꯤ꯫ ꯉꯁꯤꯒꯤ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯆꯥꯡ 3.1 ꯃꯤꯂꯤꯃꯤꯇꯔꯅꯤ꯫ Manipur da Schedule Caste Schedule Tribe amadi Women Entrepreneur gi National Hub ama samgatnaba lupa crore samanga gi ayaba Ministry of MSME na pikre. Minister Mariri safal tawraba yana leire AICC na masigi matangda chapchaba wafam phongdorakle hairi. Amadi Nat ki satnabi amasung harau tayamaga loinana sajibu nongma panba chairaubagi thauram pangthokre. Nasigi oinadi ISTV na pizaba Manipuri pau matang asida loisinjari miyang tabiri pa pumnamakbu amuka na khurumjari.